Chin cookiesingdagi lalonpot oina purakpa yongsak phagatkhre Fox pau asi ngarang nungthil phongkiba pandam pausedagi lokhatchabani. Chin cookiesingdagi lalonpot oina purakpa yongsak phagatkhre haina Federation of Civil Society Organization Fox Manipur na thadorokpa cherol ama na phongdorokle. Cherol asina hai hauji Manipur da Myanmar dagi maruwaina chin cookiesingdagi yongsak amadi tongan ba lalonpot sing lawduna lalolitik tawriba si tawbigano. Masina yeknaba chin cookiesingda nakoina na mateng pangboy na thogalle haiba wafam. Laibak miyamda khangankhra matung khwairambal kaithel amadi tongan ba district singge kaithel singda drive chathaduna lakle. Haujik thokleba lan asina maram oiraga miyam pumnamak khamthengna wanarabane. Miyam wanaraba matam asida lalolitik tawbiganu haiba wafam leite adubo chin cookiesingdagi lalonpot lawduna karabar tawbiganu haiba wafam adune. Loina na chathariba drive asida miyam na su cooperation pibiduna Manipur gi apunbagi saktamda chin cookiesing na singnaragliba asida apunbagi oiba thaudang lawmina duna mayon kaida na lantheng minasi haina lupa sina apil tawrakle. Chin cookiesingdagi yongsak amadi atay lalonpot kaya chawna puthorokpada maruwaina chenaba miyoisinggi mathakta. Haujik chathariba drive asidagi hena kanba drive sangsilakpa matamda maikay gi club amadi mayra paibi ima ibel singna mateng pangduna yeknabada chathigadauba aikhoigi senmilon kanbada thaudang lawminase. Panba yabadi Moreromdagi Manipurda pusilakpa yongsak asi sahida lupa crore sahumga humbudra helivani haiba wafam economics ki oja amana article oina phongkhravane. Yamlaba Manipur gi sel asi Myanmar romda chatkiba asi yeknaba chin cookiesinggi khutta yauduna makoigi senmilon fagathanaba aikhoina chawna mateng pangbo oina thogalle. Maramaduna lamdam asigi yellow mi purup khudingmakna Moreromdagi maruwaina chin cookiesinggi lalonpot lawduna karbar tawba khudakta tokbi yu haire.